Manipur Lengakna kari tauri haibasi Niti Aayog ki report yengbiu. Lengak asina hana leiramdaba oxygen plant kaya chingilam singda yauna lingkhat pangamle haina Manipur ki Chief Minister and Berena Fongdokre. Wafam asing asi Jenim Samadi Veterinary Complex Porompata oxygen plant ani sangabaga loinana cattle feed plant su sangabagi thoramda Fongdokibane. Mayai kaba chinjak singna tungi yumbi oirakadoriba hogalakliba naha kayabu punsi kemhanba thingnanaba Manipur Lengakna chatharakliba war on drugs ki lala sida saugatuna SP Bishnupur gi meeting makhada Bishnupur District Police na leptana paikhalakpa thaurangi saruk ama oina amadi lakadoriba homudra manga suba Independence Day gi thauranga mangoinana CDO Bishnupur unit na malemgi kaithelda lupa crore amarongi WY tablet sing fagat pangamkhre. Laipak asigi oina haukiba pung kunmarida mioi lising kungamariga chani supna mari nauna positive oikre. Union Health Ministry ki report ki matungina hausik faubada India gi oina mioi crore ahum lakh tara mapan lising marifutara nipan ga chama yangkai nipan positive oikre. Mioi lakh ahum ga lising marifu nipan chaunga sumna nipana active case oina leiri. Moregi mafam khara da leiba kaithal singda pochai yoliba mioi kayana COVID-19 gi chana kanglon sing ngakpagi mami tadre mi kaya krik inana pochai yonare police na thingbagi thabak paikhatlabasu ngai pak pangamdabagi mawong da leiba ga manare. All Manipur United Clubs Organization amukona lamdamasi ki tongan ba lup kaya ga pulaga mayamdagi khara hena awaba mayok nariba mioi singi khongul liduna chinja ki polam sing mateng pangbagi thabak makha chathare. Ngasi amukona ikta parishat Manipur ga khushamnaraga Imphal West ki hauba marak pasoi amadi nongpok kaithel manbida punna imung chamaga kunga tarukta chinja ki polam sing mateng pangkhre. Manipur Pradesh Youth Congress Committee ki President amadi handak Uripo Kendrada Mirep Oigadoriba and Mahanandana Rims Road amadi Nagamapalda Street Lamp sing thankre. Jal Shakti Abhiyan ki Kate Saren gi sarukamoina ngasi District Forest Officer Imphal East na Yaralpat Chingmangda u charakaya thakre. Makha so Forest Division asigi makha da leiba mafam singda u charakaya thakigani haike. Dr. Soibam Ibomcha IPS na laikidabada IPS Officer Association Manipur chapter na nungaitaba fongdorakle. Ngarang DGP LM Khaute na preside tawduna pangthokiba condolence meeting aduda IGP Dr. Soibam Ibomcha si state asigi oina masak naiba officer amani amadi mahakna tawramba kaya busu ningsingke.